ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯔꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯍꯜ ꯑꯃ ꯂꯩꯇꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯄꯣꯂꯣꯏꯕ ꯆꯠꯅꯕ ꯑꯩꯁꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ? ꯊꯦꯡꯗꯤ ꯊꯦꯡꯉꯝꯃꯅꯤ, ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯒ ꯆꯠꯇꯣꯔꯤꯕꯁꯤ ꯇꯟꯕꯨ ꯇꯜꯂꯦꯗ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯄꯨꯡꯕꯨꯗꯤ ꯄꯨꯡꯊꯦꯡ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ꯫ ꯄꯨꯡ 10 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯣ ꯇꯥꯃꯣ ꯀꯅꯥꯒ ꯆꯠꯇꯣꯔꯤꯕꯅꯣ? ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ, ꯉꯁꯥꯏꯒꯤ ꯃꯤ ꯀꯅꯥ ꯆꯠꯇꯣꯔꯤꯕꯖꯥꯠꯅꯣ? ꯈꯪꯗꯦ, ꯑꯗꯨ ꯐꯔꯦ ꯑꯩ ꯊꯣꯛꯑꯒꯦ꯫ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯒꯤ ꯅꯪ ꯀꯩꯅꯣ ꯊꯧꯔꯥꯡ ꯈꯔ ꯇꯧꯔꯝꯃꯨ꯫ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯁꯨ ꯂꯧꯕꯨꯛ ꯃꯌꯥꯗꯅꯤ꯫ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯀꯌꯥ ꯇꯥꯗꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒꯗꯤ ꯌꯨꯝ ꯑꯗꯨꯝ ꯂꯟꯅ ꯇꯥꯅꯔꯦ꯫ ꯑꯩꯁꯨ ꯏꯇꯣꯝꯗ ꯒꯥꯔꯤ ꯀꯥ ꯍꯦꯟꯅ ꯑꯆꯧꯕ ꯆꯠꯄ ꯌꯥꯗꯕ ꯂꯝꯕꯦꯟ ꯃꯆꯥꯗꯨꯗ ꯏꯪꯅꯒ ꯏꯪꯕꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯪꯈꯠꯂꯒ ꯈꯣꯡꯅ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯕꯦꯟꯗꯨꯁꯨ ꯅꯥꯛ ꯌꯦꯠ ꯂꯧꯕꯨꯛ ꯂꯩꯕꯅꯤꯅ ꯂꯩꯆꯤꯟꯁꯨ ꯌꯥꯝꯅ ꯊꯥꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯁꯣꯠ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯇꯨꯡꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯂꯩꯆꯤꯟ ꯊꯥꯔꯕ ꯃꯔꯛꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯣ? ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯥꯏꯗ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯄꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯇꯞꯅ ꯃꯅꯤꯡ ꯍꯟꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯃꯐꯝ ꯑꯗꯥꯏꯗ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯏꯁꯥꯗ ꯊꯨꯛ ಲಾꯎꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯀꯩꯅꯣ ꯃꯁꯤꯗꯤ? ꯀꯩ ꯑꯣꯏꯕꯖꯥꯠꯅꯣ? ꯐꯔꯦ, ꯑꯩ ꯁꯣꯔꯣꯛ ꯌꯧꯅꯕ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦ꯫ ꯉꯁꯤꯗꯤ ꯃꯤ ꯂꯩꯇꯕꯒ ꯌꯥꯎꯕꯒ ꯃꯐꯝ ꯑꯁꯥꯏꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩꯁꯦ ꯆꯠꯍꯧꯔꯒꯦ ꯅꯤꯡꯗꯨꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯁꯣꯔꯣꯛ ꯌꯧꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯔꯣꯛ ꯍꯦꯛ ꯌꯧꯕꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯃꯐꯝ ꯑꯗꯥꯏꯗ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯎꯔꯨꯅꯕ ꯊꯣꯔꯛꯏꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯗ ꯑꯩꯅ ꯇꯥꯗꯃꯅꯤ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯁꯥꯏꯗꯒꯤ ꯀꯅꯥ ꯆꯠꯇꯣꯔꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯄꯥꯔꯤ ꯈꯪꯗꯦꯅꯦ, ꯃꯤꯕꯨ ꯑꯃꯠꯇ ꯊꯣꯔꯛꯄ ꯎꯗꯦ꯫ ꯑꯗꯣ ꯏꯕꯥꯅꯤꯕꯨ ꯃꯤ ꯑꯃ ꯑꯅꯤ ꯊꯣꯔꯛꯄ ꯉꯥꯏꯈꯤꯁꯤꯔꯣ? ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤ ꯁꯨꯔꯤꯕꯨ ꯑꯗꯨꯝ ꯆꯠꯂꯝꯃꯁꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯅꯤ, ꯅꯅꯥꯎꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯉꯁꯤꯗꯤ ꯂꯩꯆꯤꯟꯁꯨ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯊꯥꯕ꯫ ꯏꯪꯅꯒ ꯏꯪꯕꯁꯤꯗ ꯃꯤ ꯊꯣꯔꯛꯄ ꯇꯜꯂꯕ꯭ꯔꯥ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯣ ꯏꯌꯥꯝꯕ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ꯫ ꯑꯥꯗ ꯑꯣꯏꯅ ꯀꯅꯥ ꯌꯧꯔꯛꯑꯒꯦ ꯌꯦꯡꯉꯨꯔꯁꯤ, ꯑꯗꯨꯒ ꯑꯥꯗ ꯑꯗꯨꯝ ꯉꯥꯏꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯅꯤꯅ ꯑꯃꯨꯛ ꯍꯣꯏ ꯃꯗꯨꯅ ꯐꯔꯅꯤ꯫ ꯑꯗꯣ ꯄꯥꯔꯤ ꯅꯤꯡꯊꯝꯊꯥꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯁꯜꯂꯛꯄꯁꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯏꯗ꯫ ꯏꯪꯕꯁꯤꯗ ꯃꯤꯁꯨ ꯃꯉꯥꯏ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏ ꯆꯥꯛ ꯄꯨꯊꯣꯛꯑꯕꯗꯤ ꯐꯃꯨꯡꯗ ꯍꯦꯛꯇ ꯆꯪꯅꯤꯡꯉꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒꯁꯤ ꯂꯝꯕꯦꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯗꯁꯨ ꯑꯩꯅ, ꯑꯗꯨ ꯇꯥꯃꯅꯤ ꯅꯅꯥꯎ, ꯉꯁꯤꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯂꯩꯆꯤꯟ ꯊꯥꯔꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯃꯤ ꯁꯥꯃꯤ ꯀꯩꯅꯣ ꯈꯔ ꯎꯔꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕꯁꯤ ꯄꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯇꯣꯔꯤꯁꯤꯅꯦ ꯑꯩꯅ ꯇꯜꯂꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯌꯥꯝꯕꯗꯨꯅ ꯑꯃꯨꯛ ꯄꯥꯔꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯍꯣꯏ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯁꯤꯗ ꯈꯔꯕꯨꯗꯤ ꯃꯅꯤꯟ ꯐꯪꯉꯝꯒꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯅꯠꯇꯦꯁꯦ ꯈꯟꯇꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯈꯣꯏꯒꯤ ꯌꯨꯝ ꯆꯪꯈꯤꯕꯒꯤ ꯂꯝꯕꯦꯜ ꯑꯗꯨ ꯃꯗꯨ ꯃꯤꯒ ꯀꯌꯥ ꯇꯥꯗꯕꯒ ꯃꯐꯝ ꯑꯗꯨ ꯈꯔ ꯆꯤꯛꯄ ꯃꯥꯜꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ, ꯑꯗꯣ ꯃꯊꯦꯡꯗꯗꯤ ꯇꯔꯤꯛ ꯏꯇꯣꯝꯗꯒ ꯆꯠꯂꯕꯗꯤ ꯃꯐꯝ ꯑꯗꯨ ꯀꯌꯥ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯅꯨꯡ ꯈꯔꯒ ꯆꯪꯕꯒ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯦꯛ ꯇꯥꯃꯅꯤ, ꯑꯗꯣ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯂꯩꯇꯕ ꯌꯥꯎꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯤꯕꯗꯨ ꯃꯪꯗ ꯊꯥꯡꯇꯣꯔꯛꯑꯝꯃꯤ꯫ ꯃꯪ ꯌꯧꯕꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯀꯌꯥ ꯎꯔꯝꯗꯦ꯫ ꯃꯗꯨꯗ ꯄꯣꯂꯣꯏꯕꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯍꯟꯈꯤꯕꯗ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯈꯤꯕ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯌꯥꯝꯕ ꯇꯥꯃꯅꯤꯅ ꯄꯥꯔꯤ, ꯃꯈꯣꯏ ꯑꯥꯗ ꯏꯔꯨꯞꯅ ꯍꯧꯕꯗꯨ ꯏꯕꯥꯅꯤꯗꯤ ꯌꯨꯝꯗ ꯑꯣꯏꯅ
ising asaba lungkhalaga lujarurasi. Ado ngasigi mathong mangam pangthokpado mibu kaya yamde tarik mi khara khajiktang ui. Ing masida mi thongnarakpa tallaba zara hangai. Aina muk khangdene tamani. Adumaina oirambsu yai. Ado tamani horen nanaw hoigi lamben sangpham. Matek amadi tamani na thinbidaba yararoi. Nanaw ngasagi matoduda hujikpau isase kiba hanri hairami. Tamani na muk phare pari. Nayamba yamna sangadi thinba ngammaroi. Nangna kire hairabadina matek amadi thinbirage. Ado nangna ngasai thengnari ui hairibadubo. Adubo tasingna laitin oibazaro hangai. Aina muk khangde tamani. Andakse akhoi labuk mayadasu kaino siang lei. Laitin gi yamna thadoomba thengnai. Maduso akhoina leiringaidadi ude. Aina sum khanbada ahinga thengbada akhoina tumna himna kharkanda thadoomba male. Khangde tawrise handakti makhan yamna thengnare. Ado tamani tu agi haino panbi masa ama haurisi. Asaidani nanaw na ngasai thengnaribadu. Asai matek amata tamani na thenbiyu. Yoksala e hairame. Hojiki yamba tamani na mo. Pari ay asabukte isangbadi talli. Nang naga kaino wali zazal isalakpadagi. Ado ay asayda lehurage. Natraga asayda ay ngahak lepaga ng uri po leirage. Nagsusidagide adum sangkro. Karisuwera mo'y nasada pakat papokta na bataw. Amabuwero isada sumayna numidang isada pakat papokibasi. Masipati hainabani. Ado na yambadi asayda lehurage hairaki. Ay namuk pare tamani. Ado di nanaw susakrage hairamduna. Ay sumuk lambela duda kina. Yumtam na lakpa haurami. Lambela duda kung nasum lakpa duda labuklom dagi. Apikpa angang masama hudong masaka padaw na. Ngenga kapa makola may natarami. Handakti makola do tarak pada isimang tunga matayeng dabi. Yumtam na layzabi tada na kan na siya laki. O nausin natin yung tunggan get mapayok sila ami. Matamado da ako'y masakiyam nung sigeda. Ay halak pa manggo na isano pa maduga. Pamagangay kalay rami. Ay nasu imada may putoro. Karaturo hay rami. Maduda imaso manung dagis saru karaputurak na. Tunggala duda may hawgalami. May doy so salaw na oktuwag manungda. Humang napikang mamakay prap sa ngami. Ay gimatodo da imana. Kay daw lagi mo na sata suli badubo. Humang na ising lahangay. Ay namo ima humang ni ko na iwari tawrage. Isase mukta say tarukige. Hujik pupong kya tarage hangami. Imana mukpong baro taramani. Kay daw wagi ka na seli ino kanana tanar kitam na lakpa yadro. Halagpadadi kanakanaga halang minagi hangay. Ay namuta manigay katatsale da ima. Sagi mi mataturagdi. Ado ima ako'y asay siya hanaga manadre. Asay pagtokpa da isase hakiba kay kaino yam na tengnare. Numidang kasi asay pagtokpa ngamoy dori hayrami. Iruzaba luwerga isay yung manungda muksa ngami. Ay ginupiti tumagalay rami. Ay swaygi pamungda sang dunatum tumtarami. Noong hengaan bagati ay na. Angang singisa na batal lay ruke toragpada. Ngarangay na akiba tengnari kiba mapamatay wayda. Laiting giway ba hek yeng bada kiba polam kara. Mapamaday da tadwo ka layramba tengnarami. Maduday gi wakando karino taurisibo. Asay da laiting sana ba migalaya bazara. Nung tigi sumay na mapamasay da polam singasi. Tengnarisibo kanana taurami sano kalami. Isano pa gay ko hoten hek yaw baga. Huwelekay gi iniyama na sum na hayraki. Ngarang din umidang gay isano pa tengna yumda halagpada. Ibung wapari na ko'y lerak sang pamapada. Nupiye maga nupa maga. Laitin khurambagi moongda thengbada lepaga lehawi hai. Adubo kana oiriba zano. Isano pado so thengbada yumda halakpagi rakarino. Ay hingda yamna maingaknay hairaki. Ay namo ine ako'y mapasidaro hairise. Adugi oire hujik so laitin gi. Polam saram khara taraga lehawi. Kabo kaso yamna tahawri. Masi afaba taurambati mande. Fataba kaino thadok salamba mali. Handak siya ay naso yamna to'y na thengnare. Ngarang sumamang na kay da milay taba magi poloy ba yago na ba? Yung nagi torpada mapamasay da. Akiba isada yamna thengnare. Ado inegi sano pa tundon ba nati? Mido masak hangawi haibro ine hangami. Ahalado na mong ado di amam maduda masakti kaya mayak siyang na. Mana uhogdre hay ni. Malak paduda labukrom da paktaki hay. Ado na ko'y sukarasyak salu. Na ko'y gidilamben tupam ni. Makoy na dumay na toksalamaga na ko'y na. Kari-karino tengnarabadi na ko'y swapabo oiroy hayraki. Ay namuhoy ni. Numidang sa mapanumpan tupagkirabani. Away na ahing hawgalagal lumdo na yeng baso hekmayada. Ludo ri handak siya hayramaga. Ay
ꯑꯩꯁꯨ ꯇꯜ ꯑꯗꯨ ꯄꯨꯔꯛꯑꯒ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯃꯥꯗ ꯏꯃꯥ ꯇꯟ ꯆꯥꯗꯣꯏꯔꯥ? ꯇꯜ ꯑꯃ ꯈꯥꯛꯑꯝꯃꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯌꯥꯔꯅꯤ ꯑꯉꯥꯡꯁꯤꯡ ꯄꯤꯖꯧ, ꯏꯕꯦꯝꯃꯁꯨ ꯀꯧꯊꯣꯛꯑꯒ ꯄꯤꯔꯣ ꯅꯈꯣꯏ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯟ ꯆꯥꯅ ꯆꯥꯅ ꯃꯈꯣꯏꯗ ꯁꯨꯝ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯂꯨꯗꯣꯔꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯕꯁꯤ, ꯅꯈꯣꯏꯗ ꯑꯩꯅ ꯉꯔꯥꯡꯗꯤ ꯇꯝꯗ꯭ꯔꯕꯅꯤ꯫ ꯉꯔꯥꯡ ꯑꯩꯅ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯅꯕ ꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯂꯝꯕꯦꯟ ꯃꯌꯥꯏ ꯆꯠꯂꯛꯄꯒꯤ ꯁꯨꯄꯥꯟ ꯄꯥꯟꯗꯕ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯃ ꯍꯧꯕ ꯃꯄꯥ ꯑꯗꯥꯏꯗ ꯀꯩꯅꯣ ꯑꯀꯤꯕ ꯈꯔ ꯊꯦꯡꯅꯩ꯫ ꯉꯔꯥꯡ ꯍꯜꯂꯛꯄꯒ ꯏꯃꯥꯗꯕꯨꯗꯤ ꯑꯩꯅ ꯋꯥꯔꯤ ꯈꯔꯕꯨꯗꯤ ꯁꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯉꯔꯥꯡꯒꯤ ꯃꯄꯥ ꯑꯗꯥꯏꯗ ꯑꯩꯅ ꯉꯁꯤꯇ ꯂꯩꯕ ꯊꯣꯛꯎꯕꯗꯨꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯁꯜꯂꯝꯕꯒꯤ ꯃꯑꯣꯡ, ꯀꯕꯣꯛ ꯆꯥꯏꯊꯣꯛꯑꯒ ꯀꯤꯕ ꯄꯣꯠꯂꯝ ꯈꯔ ꯊꯦꯡꯅꯔꯛꯏ꯫ ꯍꯣꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯏꯅꯦ ꯄꯤꯁꯛꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃꯁꯨ ꯇꯝꯃꯛꯏ꯫ ꯉꯔꯥꯡꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯊꯦꯡꯅ ꯌꯨꯝꯗ ꯒꯥꯔꯤ ꯊꯧꯔꯒ ꯍꯟꯖꯜꯂꯛꯄꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯖꯒꯥꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯏ ꯈꯨꯔꯝꯅꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗꯨꯗ ꯂꯧꯕꯨꯛꯇ ꯄꯥꯛꯊꯈꯤ ꯍꯥꯏ꯫ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯃꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯤꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ? ꯅꯪꯗꯤ ꯃꯗꯣ ꯍꯪꯉꯛꯎ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩꯁꯨ ꯃꯤꯗꯣ ꯑꯉꯥꯡꯗꯨꯅ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯍꯪꯕꯅꯤ꯫ ꯃꯗꯨꯗ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯑꯉꯥꯡꯗꯨꯅ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯨ ꯇꯥꯃꯣ, ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ꯫ ꯂꯩꯔꯛ ꯃꯆꯤꯟꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯇꯩ ꯃꯅꯥꯎ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯀꯨꯝꯃꯛꯑꯒ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯃꯃꯤꯠꯇꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯒꯤ ꯃꯤꯇꯝ ꯑꯃ ꯇꯥꯔꯝꯕ ꯑꯩꯅ ꯊꯦꯡꯅꯩ꯫ ꯃꯗꯨꯕꯨ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯗꯣꯔꯤꯒꯦ? ꯃꯈꯣꯏꯁꯦ ꯊꯥꯏꯅꯁꯨ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯦ ꯑꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦ ꯃꯦꯝꯊꯣꯏ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯍꯧꯖꯤꯛꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯥꯒꯤ ꯍꯣꯇꯦꯜꯗꯅꯤ ꯃꯥꯁꯨ ꯋꯥꯔꯤꯗꯣ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ, ꯃꯥꯅ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯏꯃꯥꯅ ꯃꯨꯟꯅ ꯇꯥꯔꯒ ꯀꯣꯟꯅ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯐꯝꯕ ꯃꯦꯝꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨꯅꯤ ꯊꯥꯏꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯧꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯒꯅꯤ, ꯏꯃꯥꯗꯤ ꯃꯈꯣꯏꯅ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯏꯃꯥ ꯃꯈꯣꯏꯅꯕꯨ ꯑꯣꯏꯔꯣ ꯃꯤ ꯑꯇꯩꯅꯕꯨ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯂꯝꯕꯦꯟ ꯆꯠꯐꯝ ꯑꯁꯤꯗꯕꯨ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯤ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯅꯤ, ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯕꯗꯤ ꯃꯁꯥ ꯃꯁꯥꯗ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯔꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯂꯣꯛ ꯊꯨꯡꯉꯝꯕꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯁꯥ ꯁꯥꯒꯠꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗ꯭ꯔꯒꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥ ꯁꯥꯒꯠꯂꯤꯕꯗꯨ ꯅꯦꯝꯊꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯍꯧ ꯑꯗꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯏꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯈꯠꯄꯤꯔꯨꯁꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯒ ꯑꯩꯒꯅ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯏꯃꯥ ꯅꯪ ꯅꯇꯣꯝꯗ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦꯅꯦ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯆꯠꯂꯣ ꯑꯉꯥꯡ ꯑꯗꯣ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯔꯨꯁꯨ ꯈꯔ ꯊꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯦ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯄꯒ ꯌꯨꯝꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗꯨꯗ ꯁꯣꯔꯣꯛ ꯌꯧꯗ꯭ꯔꯤꯉꯩ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯒꯤ ꯂꯝꯕꯦꯟ ꯃꯌꯥꯏ ꯆꯠꯂꯛꯄꯗ ꯃꯐꯤ ꯊꯣꯡꯗꯕ ꯑꯉꯥꯡ ꯃꯆꯥ ꯃꯔꯤꯈꯛ ꯂꯝꯕꯦꯜ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯇꯧ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯌꯦꯡꯉꯨꯇꯨ ꯅꯪꯁꯨ ꯎꯕ꯭ꯔꯥ ꯑꯥꯗꯒꯤꯁꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯇꯥꯃꯣ ꯀꯩꯅꯣ ꯑꯁꯤꯕꯨ ꯑꯩꯗꯤ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ, ꯑꯉꯥꯡ ꯅꯠꯇ꯭ꯔꯣ ꯑꯁꯤꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯉꯥꯡꯗꯤ ꯑꯉꯥꯡꯅꯤ, ꯑꯗꯨꯕꯨ ꯑꯃꯥꯡꯕ ꯑꯉꯥꯡꯅꯤ, ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯄꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯏꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯐꯤ ꯑꯃꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯨ, ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟꯁꯦ ꯄꯤꯔꯒ ꯀꯟꯅ ꯊꯧꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯐꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯏꯆꯥꯅꯨꯄꯥꯒꯤ ꯃꯁꯥꯗ ꯐꯤ ꯑꯗꯨꯅ ꯂꯣꯏꯅ ꯀꯨꯞꯁꯟꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯒꯥꯔꯤꯒꯤ ꯍꯣꯔꯣꯜ ꯑꯗꯨ ꯈꯣꯡꯗꯨꯅ ꯂꯝꯕꯦꯜ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯉꯁꯥꯏ ꯑꯉꯥꯡ ꯃꯐꯤ ꯊꯣꯡꯗꯕꯁꯤꯡ ꯑꯗꯨ ꯂꯧꯕꯨꯛ ꯂꯣꯝꯗ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯆꯪꯈꯤ꯫ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯁꯣꯔꯣꯛ ꯌꯧꯅꯕ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤ ꯑꯣꯛꯇꯣꯗꯨ ꯄꯥꯈꯠꯇꯅ ꯂꯣꯡꯒꯦ ꯐꯥꯎ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯈꯔ ꯇꯞꯅ ꯊꯧꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯣꯏ ꯁꯣꯔꯣꯛ ꯌꯧꯔꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯁꯤꯗꯒꯤꯗꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯏꯆꯥꯅꯨꯄꯥꯗꯨ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯊꯥꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯁꯥ ꯁꯥꯒꯠꯂꯝꯕ ꯃꯥꯒꯤ ꯂꯥꯏꯍꯧ ꯑꯗꯨ ꯅꯦꯝꯊꯔꯝꯃꯤ꯫
ꯗꯣꯛꯇꯔꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯌꯨꯝꯗ ꯍꯜꯂꯨ, ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯄꯨꯟꯅ ꯀꯨꯝꯃꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯈꯤꯕ ꯂꯝꯕꯦꯟ ꯃꯌꯥꯏꯋꯥꯏ ꯑꯗꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯡꯁꯤꯠ ꯑꯁꯥꯕꯁꯤ ꯋꯪ ꯋꯪ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯟꯅ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯆꯥꯅꯨꯄꯥꯁꯤ ꯃꯁꯥꯗꯣ ꯂꯥꯏꯍꯧ ꯑꯃꯨꯛ ꯀꯥꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯆꯥꯕꯒ ꯉꯥꯏꯍꯥꯛ ꯏꯪꯊꯔꯝꯃꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯈꯤ꯫ ꯉꯛꯂꯤꯕꯗꯤ ꯍꯟꯗꯛꯇꯤ ꯏꯆꯥꯅꯨꯄꯥꯗꯨ ꯈꯛ ꯅꯠꯇꯅ ꯃꯃꯥꯒ ꯑꯩꯒꯁꯨ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯃꯥꯗꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯧꯕꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯃꯥꯌꯣꯛꯅꯔꯨꯔꯦ ꯍꯥꯏꯈꯤꯕꯗꯥꯏ, ꯃꯗꯨꯗ ꯑꯣꯛꯅ ꯊꯦꯡꯅꯔꯨꯔꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯅ ꯆꯠꯂꯣ ꯏꯕꯨꯡꯉꯣ, ꯅꯪ ꯅꯁꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏ, ꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯀꯔꯥꯏꯗꯒꯤ ꯃꯥꯏꯕꯅꯣ, ꯀꯧꯔꯨꯗꯣꯏꯁꯤ ꯃꯥꯏꯕ ꯈꯪꯅꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯣ ꯃꯩꯅꯨꯡꯒ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯑꯒ ꯌꯦꯡꯁꯤ, ꯑꯗꯨꯒ ꯐꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯐꯔꯔꯣꯏꯅꯦ, ꯏꯃꯥꯅ ꯉꯁꯥꯏ ꯂꯣꯏꯅ ꯑꯣꯛꯊꯣꯛꯈ꯭ꯔꯕꯅꯤ, ꯃꯩꯗꯒꯤ ꯍꯦꯟꯕ, ꯑꯗꯨꯅ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯍꯪꯅꯔꯒ ꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯈꯩꯗ ꯍꯪꯉꯒ ꯌꯥꯝꯅ ꯋꯥꯅ ꯃꯥꯏꯕ ꯑꯃ ꯐꯪꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯅꯤ, ꯌꯥꯝꯅ ꯅꯍꯥꯅꯤ꯫ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯕꯗ ꯃꯥꯏꯕꯗꯨꯅ ꯃꯥ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ, ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯕ ꯌꯥꯈꯤꯔꯣꯏ, ꯅꯨꯃꯤꯠ ꯇꯥꯕꯗ ꯈꯣꯏꯔꯝꯒꯗꯕ ꯂꯥꯏꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯗ ꯃꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯕꯗꯒꯤ ꯑꯉꯥꯡꯒꯤ ꯑꯅꯥꯕꯁꯨ ꯈꯪꯍꯟ ꯍꯦꯛ ꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯑꯩꯒꯁꯨ ꯍꯛꯆꯥꯡꯁꯤ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯍꯌꯦꯡꯈꯩ ꯅꯈꯣꯏꯅ ꯆꯠꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯁꯤꯅꯕ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯁꯦꯝꯕꯤꯔꯒꯦ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯇꯤꯟ ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨ ꯖꯟꯇ꯭ꯔꯗꯤ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯂꯧꯔꯣ, ꯍꯧꯖꯤꯛ ꯃꯤꯒꯤꯁꯨ ꯈꯔ ꯁꯦꯝꯃꯤ, ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯩꯒꯤꯗ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯖꯟꯇ꯭ꯔꯗꯨ ꯄꯩꯁꯥ ꯈꯔ ꯆꯪꯖꯔꯁꯨ ꯁꯤꯍꯧꯕꯅ ꯐꯔꯦ ꯍꯥꯏꯗꯅ ꯂꯩꯕ ꯂꯩꯇꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯏꯃꯨꯡꯒꯤ ꯄꯨꯂꯞ ꯁꯦꯝꯖꯤꯜꯂꯒ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯟꯇ꯭ꯔꯗꯨ ꯍꯦꯛ ꯁꯤꯔꯨꯕꯗꯒꯤ ꯏꯁꯥꯗ ꯑꯃ ꯃꯊꯦꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯩꯒꯤ ꯋꯥꯈꯜꯅꯔꯗꯤ ꯈꯪꯗꯦ, ꯍꯥꯟꯅ ꯏꯁꯥꯗ ꯀꯤꯔꯝꯕ ꯀꯌꯥꯗꯨ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯈꯤ꯫ ꯐꯗꯝ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯁꯛꯈꯪꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯕꯨꯛꯇꯒꯤ ꯑꯃ ꯃꯇꯦꯡ ꯀꯥꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯡꯗ ꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯋꯥꯟꯊꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯜ ꯑꯗꯨꯁꯨ ꯂꯩꯀꯥꯏꯗ ꯋꯥ ꯋꯥ ꯂꯥꯎꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯔꯦ, ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏꯒꯤ ꯇꯥꯃꯣ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯣꯟ ꯁꯥꯟꯅꯕꯗ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯈ꯭ꯔꯦ, ꯑꯩꯒꯤ ꯒꯥꯔꯤꯗ ꯁꯝꯕ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯄꯨꯡ 7 ꯑꯗꯥꯏꯗ ꯑꯩꯒꯤ ꯒꯥꯔꯤꯗ ꯑꯉꯥꯡꯗꯣ ꯃꯈꯣꯡ ꯁꯝꯕ ꯑꯩꯈꯣꯏ ꯃꯤ 4-5ꯃꯨꯛ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯊꯦꯡꯅ ꯑꯉꯥꯡꯗꯣ ꯃꯈꯣꯡ ꯁꯝꯕꯗꯣ ꯊꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯅ ꯀꯣꯟꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯄꯨꯡꯁꯨ ꯈꯔ ꯑꯗꯨꯝ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯗꯨꯒꯤ ꯃꯈꯣꯡ ꯁꯝꯕ ꯂꯣꯏꯔꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥ ꯃꯌꯥꯝꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤꯗ ꯆꯠꯂꯨꯁꯦ ꯑꯩꯅ ꯄꯨꯕꯤꯕꯗꯒꯤ ꯌꯥꯝꯅ ꯐꯔꯦ, ꯑꯩꯈꯣই ꯏꯃꯥꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ, ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯉꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯌꯥꯝꯕ ꯏꯃꯨꯡꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟ ꯆꯪꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯐꯤ ꯊꯣꯡꯗꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯈꯣꯏꯁꯦ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯟꯊꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯇꯥꯃꯣ ꯃꯈꯣꯏꯁꯤꯅꯦ ꯅꯍꯥꯟꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯔꯥꯏ ꯑꯣꯏꯔꯤꯁꯤ, ꯍꯧꯖꯤꯛꯀꯤꯗꯣ ꯃꯈꯣꯏꯒꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯁꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯈꯣꯏꯁꯦ ꯑꯩꯅ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯇꯣꯛꯀꯦ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯃꯣ ꯍꯩ ꯌꯥꯎꯔꯤꯉꯩ ꯃꯤꯁꯤꯡꯁꯦ ꯀꯅꯥꯅꯣ ꯈꯪꯇꯣꯛꯍꯧꯔꯁꯤ, ꯂꯥꯛꯑꯣ ꯇꯥꯃꯣ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯟꯊꯈ꯭ꯔꯦ, ꯇꯥꯟꯅꯔꯒ ꯐꯥꯔꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯧꯕꯨꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯃꯥꯒꯅ ꯍꯥꯏꯈꯤꯕ ꯂꯩꯔꯛ ꯃꯇꯣꯟꯗ ꯍꯣꯇꯦꯜ ꯐꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯕꯅꯤꯅ ꯃꯈꯣꯏꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯅ ꯉꯥꯡ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯦ ꯂꯩꯀꯥꯏꯗꯒꯤꯗꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯗꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯅꯤꯡ ꯑꯣꯏꯅ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯑꯕꯗꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯃꯤ ꯈꯔꯁꯨ ꯇꯥꯔꯛꯑꯦ꯫ ꯑꯗꯨꯅ ꯂꯝꯕꯤꯒꯁꯦ ꯈꯔ ꯐꯖꯅ ꯁꯦꯝꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫